Sino lol? Lon boy lon. Ngamura kanino khangde se. Kaya lol hole. Dali dali mo ino kasare. Serba. Hi ma'am. Ma'am, I'm the channel the ma'am but sorry. I'm the sen din na baka. Aduga dag say kuye blog so semba namdre aduga thangat pasu entautre dase am ji busy ore haidare ko aduga chan busy school la ndautin tawbagi aduga chan pa gi mu tatok sin smai ton dase blog so mata semba namdre ado hojik se ma'am din ore ngasi che nusa am sa ya ko ado hojik se ini sih sih tinggi nak taruh bagi ngai tahu kan nih bese ada hojik se meam tapi tak selalu gaya tahu bani ada su lingba meam kamai tahu bagi nasi segelak degi ko han ba mukha ling hai ada nasi siapa pokti memang ling hai ada nasi ga ani lagi ling tahu betul itu yam dia koi apa ada nih makanya ada yang dia koi si jumsim pada nih apa atau ini dia tuh pemian sendiri ini nggak atau asidi lingga itu punya koi hep jumsim pada nabi ban lagi apa ada kemana tahu kalau lingga apa itu dengan cara kami amat mungkin tahu nak ini nasi kemana tahu si lau lingga se syari kita syari ya sila nusa sa dalay rin nusa siya nga mambangay dalay ko tang mamtawa na ada yung silaw sila ka kamay taw pa sila am lawling ba sa pagi zabam supang ya sila am cakay taw ri do siya ko yung prit niya do maunda si jilla dahil gising daw seruan. Nalina udah terus ya? Bila dia kena dulu ya. Udah kan dulu ya. Dulu deh, ma'am. Sila ba? Đâu lingba dapat hamok di luar he. Semam. Lau ling selalu sih ma'am. Yang orang sih kamar tahu kan. Semam. Luar. Lau gue silang nih. Mulai aku diurin loh. Maling dapat tahu. Sino lol? Lon boy lon. Soalnya udah. Cara siling orang sih pura piting. Ora, sem sara. Ada yang orang sih biam. Semam setelah ini saya lawling sa pagi. Yung sasir ba ngay ba? Sila din doon siya. Yung risko. Yung bago di hey buwan tidak yang ada hidrasu hay na padung tawag ya yang sen mikam lang lagi serba sih mah ada lingkori sini ada aja nih gitu ini lingkan ini hari apa kok ada aku ya tuh bah bayang sih deh sulunya lingkan ya ada nah lagi lingsi tahu lagi kan aku sekolah tahu sih nama tahu pasal cat pasal itu menjelek ada nak pilih apa ini blog sosial apa sih semua tuh lingnya loh
ꯁꯤꯗꯅꯤꯁꯦ ꯅꯨꯄꯥ ꯃꯥꯗ ꯁꯟꯗꯣꯛꯄ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯁꯤ ꯃꯅꯥꯛꯇꯁꯤꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯃꯁꯨ ꯂꯥꯛꯑꯦ ꯁꯤꯗ ꯁꯤꯗ ꯆꯠꯇꯥꯏ ꯌꯥꯝ ꯂꯧꯅꯤꯡꯕ ꯆꯠꯂꯨꯔꯁꯤ ꯅꯨꯡꯁꯥꯗꯤ ꯃꯝꯊꯔꯛꯑꯦ ꯁꯤꯗꯤ ꯀꯗꯣꯝꯗꯒꯤ ꯑꯗꯣ ꯅꯪꯅ ꯀꯥꯏ ꯆꯠꯇꯣꯏꯕ ꯅꯪꯅ ꯀꯥꯏ ꯆꯠꯇꯣꯏꯕ ꯃꯣꯏꯗꯤ ꯂꯤꯡ ꯂꯣꯏꯅ ꯈꯥꯖꯤꯟꯅꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯌꯧꯔꯦ ꯉꯥꯅꯤꯅꯦ ꯉꯥ ꯑꯃ ꯂꯩꯔꯦꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯁꯤꯔ ꯃꯥꯜꯂꯦ ꯉꯥꯁꯦ ꯉꯥꯃꯨꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯆꯦꯟꯊꯕ ꯃꯥꯅ ꯃꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯌꯧꯔꯦ ꯂꯥꯞꯄꯗꯤ ꯂꯥꯞꯇꯦ ꯑꯩꯈꯣꯏꯁꯨ ꯃꯄꯥꯗꯅꯤ ꯑꯁꯤꯇꯅꯤ ꯁꯤ ꯃꯇꯦꯛꯁꯤꯗꯅꯤꯀꯣ ꯁꯤ ꯑꯍꯩꯕ ꯃꯤꯒꯤꯗꯤ ꯀꯩꯁꯨ ꯂꯣꯏꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯂꯤꯡꯗꯣꯔꯤꯁꯦ ꯄꯨꯡ ꯀꯌꯥ ꯆꯪꯗꯣꯔꯤꯕ ꯀꯃꯥꯏꯅ ꯇꯧꯕ ꯈꯪꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕ ꯈꯪꯗ꯭ꯔꯤꯀꯣ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯅꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯅꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯂꯣꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯂꯧꯍꯣꯟ ꯄꯤꯔꯣꯀꯣ ꯄꯨꯡꯗꯣꯟꯁꯨ ꯃꯌꯥꯝ ꯐꯥꯜꯂꯦꯅꯦ ꯄꯨꯡꯗꯣꯟꯁꯨ ꯃꯌꯥꯝ ꯐꯥꯜꯂꯦ ꯄꯨꯡꯗꯣꯟꯒꯁꯨ ꯑꯃꯨꯟꯕ ꯌꯥꯎꯔꯝꯃꯦꯁꯦ ꯎꯆꯦꯛꯅ ꯆꯈꯥꯏꯕꯁꯦ ꯂꯣꯏꯕꯁꯦ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯗꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇꯁꯨ ꯑꯃ ꯍꯧꯔꯦ ꯑꯗꯨꯁꯨ ꯑꯃ ꯁꯤ ꯌꯥꯝ ꯆꯥꯎꯔꯝꯕꯅꯤꯅꯦ ꯕꯦꯔꯁꯦ ꯍꯥꯏꯒꯠꯆꯔꯔꯣꯏꯗ꯭ꯔꯣ ꯁꯤ ꯈꯨꯟꯅꯥꯁꯤꯗꯤ ꯂꯤꯡꯉꯣꯏꯗ꯭ꯔꯣꯁꯦ ꯀꯨꯝꯊꯔꯣꯔ ꯑꯗꯨꯒ ꯑꯩꯁꯨ ꯐꯤꯁꯦ ꯈꯔ ꯇꯥꯈꯠꯈꯤ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯨꯝꯊꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃ ꯍꯥꯟꯅ ꯂꯤꯡ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯂꯤꯡꯕ ꯍꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏ ꯇꯧꯕ ꯂꯧꯍꯣꯟꯗꯤ ꯁꯤꯗ ꯂꯩꯔꯦ ꯂꯧꯈꯣꯡꯁꯦ ꯂꯧꯍꯣꯟ ꯄꯥꯏꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯂꯧꯍꯣꯟ ꯂꯧꯕ ꯆꯠꯂꯦ Ini mana? Sini mana? Thôi rồi. Xong rồi kìa. Một tấn đâu. À. Qua đi. ꯑꯗꯨ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯂꯤꯡꯉꯝꯕꯁꯤꯡꯗꯣ ꯁꯣꯝꯗꯩ ꯍꯧꯒꯠꯂꯦ
ꯑꯗꯨꯒ ꯑꯩ ꯁꯟꯗ ꯍꯧꯒꯠꯂꯦ ꯂꯤꯡꯉꯤ ꯁꯤꯅ ꯑꯩꯅ ꯂꯤꯡꯉꯝꯕꯅꯤꯁꯤꯅ ꯁꯤꯅ ꯂꯧꯐꯝ ꯈꯔ ꯂꯩꯔꯤ ꯀꯩꯀꯥꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯤꯡꯕ ꯃꯐꯝꯁꯦ ꯅꯨꯡꯁꯥꯁꯦ ꯈꯔ ꯅꯦꯝꯊꯕꯤꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯑꯃ ꯂꯧꯔꯤꯡ ꯌꯦꯡꯉꯣꯁꯤ ꯌꯦꯡꯉꯣꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯧ ꯂꯤꯡꯒꯦ ꯇꯧꯔꯤ ꯈꯔ ꯍꯧꯒꯠꯂꯝꯃꯦ ꯁꯤꯌꯥꯗ ꯂꯤꯡꯕ ꯍꯧꯒꯠꯂꯝꯃꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯁꯤꯗ ꯈꯣꯏꯅ ꯂꯩꯔꯦ ꯁꯤꯗ ꯊꯥꯗꯅ ꯁꯤ ꯂꯧꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯑꯗꯣ ꯂꯤꯡꯉꯤꯃꯤꯀꯣ ꯑꯩꯁꯨ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏ ꯇꯧꯕ ꯂꯤꯡꯕ ꯍꯥꯏꯗꯣ ꯅꯪꯐꯧ ꯂꯤꯡꯗꯣꯏꯔꯥ ꯇꯝꯕꯧ ꯂꯤꯡꯕ ꯂꯣꯏꯕ ꯉꯁꯤꯗꯤ ꯂꯣꯏꯕ ꯅꯪꯒꯅꯤ ꯍꯥꯏꯈ꯭ꯔꯗꯤꯀꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏ ꯇꯧꯕ
ꯃꯌꯥꯝ ꯄꯥꯜꯂꯤ ꯁꯟꯒꯁꯤꯒ ꯑꯉꯥꯡꯒꯁꯦ ꯁꯤꯡꯁꯦ ꯁꯤꯡꯁꯦ ꯈꯨꯇꯥꯏꯅ ꯆꯥꯊꯣꯛꯄꯤꯔꯝꯃꯦ ꯆꯦꯎꯔꯕ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯉꯨꯔꯒꯦ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯝꯁꯦ ꯃꯝꯃꯦꯕꯀꯣ ꯑꯗꯣ ꯁꯦ ꯑꯃ ꯑꯩꯅ ꯃꯣꯕꯥꯏꯜꯗꯒꯤ ꯁꯤ ꯀꯥꯞꯄꯒ ꯐ꯭ꯂꯥꯁ ꯀꯥꯞꯄꯒ ꯂꯥꯏꯠ ꯀꯥꯞꯄꯒ ꯂꯧꯅꯤꯡꯉꯤ ꯌꯥꯝ ꯊꯣꯛꯀꯅꯤꯅ ꯁꯦ ꯑꯩ ꯀꯥꯔꯒꯦ ꯇꯧꯕꯅꯤ ꯈꯣꯡꯁꯦ ꯂꯣꯏꯔꯦ ꯑꯗꯨꯝ ꯆꯠꯂ ꯍꯥꯝꯃꯨꯔꯅꯤ ꯁꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯅꯦ ꯂꯩꯍꯧꯔꯁꯅꯨ ꯂꯁꯣꯟ ꯃꯄꯥꯝ ꯂꯩꯍꯧꯔꯤ ꯑꯗꯣ ꯑꯁꯤꯁꯦ ꯂꯣꯏꯅ ꯂꯤꯡꯅ ꯂꯥꯛꯑꯦ ꯎꯔꯛꯇ꯭ꯔꯦꯕ ꯂꯥꯛꯑꯦ ꯂꯣꯏꯁꯤꯜꯂꯦ ꯅꯣꯡꯁꯨ ꯂꯥꯛꯏꯕ ꯀꯩꯅꯣꯝ ꯇꯧꯋꯦꯕꯁꯦ ꯁꯤ ꯅꯣꯡꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅꯗꯤ ꯃꯇꯝ ꯄꯣꯝꯇ ꯂꯧꯁꯦ ꯂꯤꯡꯕ꯭ꯔꯥ ꯑꯗꯨꯝ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ ꯑꯗꯨꯝ ꯂꯤꯡꯕ ꯍꯥꯏꯗꯨꯅꯤ ꯃꯇꯧ ꯃꯥꯟꯅꯕ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯧ ꯂꯤꯡꯕꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯗꯨꯒ ꯉꯁꯤꯗꯤ ꯂꯣꯏꯕ ꯅꯝꯃꯔꯣꯏ ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯒꯦ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯃꯝꯃꯤꯁꯦ ꯅꯪꯒ ꯃꯥ ꯊꯣꯡꯅ ꯂꯧꯔꯤ ꯂꯣꯏꯔꯦ ꯂꯣꯏꯖꯔꯨꯒꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯊꯕꯛ ꯀꯌꯥꯝ ꯐꯩꯅ ꯃꯝꯃ ꯐꯥꯎꯕ ꯂꯧ ꯂꯤꯡꯕ ꯍꯥꯏꯗꯨꯅꯤ ꯁꯦ ꯅꯣꯡꯁꯨ ꯂꯥꯛꯏ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯧ ꯂꯤꯡꯕ ꯂꯣꯏꯔꯦ ꯈꯔꯗꯤ ꯂꯩꯍꯧꯔꯤ ꯈꯥꯏꯕꯣꯝꯗꯤ ꯂꯤꯡꯉꯝꯃꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯂꯣꯏꯔꯅꯤ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ